Dzuko Valley Nagaland Thangba Maikaida Mei Chaklakhiba Ngasika Thana Numit Humni Sukre Hairi Mei adu Pak Sanna Sandorokpadagi Hauzik Fawbada Mei Muthatpa Ngamdana Aerial Fighter Sizinaduna Mei Muthatnaba Honagadori Authority ki Maikaidagi Mei asi Mapung Fana Muthatnaba Honabada Miyamna Mapung Fana Cooperation Pibinaba Appeal Tarukli Dzuko Valley Mei Sakpagi Thawdog asi Haukiba Irai Numitagi Haurakibani Adubo Hauzik asi Dry Weather Oibagi Mathakta Akanba Nungsit Sitpana Maram OIRAGA Mei adu Pak Sanna Sandorokpana Public Safety amasung Ecosystem da Sauna Akaiba Pire Mei adu Tamna Zafu Mountain Range da Sandorakpasu Leptri Hauzik Fawbada Nagaland Thangba Dzuko Valley gi Maikaida Lam Square Kilometer Amaga 10.3 gi sang da sakli Hauzik Fawbagi oina Mei Sakhibaduna Kaya yamna Amang Atak Thokrabagi haibadudi Sab sana khangba ngamdri sakliba Mei adu Pak Sanna Sandorokpana Nagaland da leiriba firefighters sing sizinaduna kannaba honabada ngamlaktabadagi District Disaster Management Authority Kohima gi Maikaidagi Nagaland State Disaster Management Authority gi Kothangda Indian Air Force ki bumpy bucket sing fit tawba helicopter sing Mei Muthatnaba mateng pangnaba haijanaba warep laukre hari Ground level da Mei Sakliba jaga du yamna ngamba saruk oibagi mathakta mafam adu tongana leiba saruk oibana Mei kannaba honabadasu awaba ba oiri hairi Mei Sakba duna Konoma village ki forest range ki jaga sing ayamba mang takhan kre hairi Sakliba Mei ase hauzik Josoma amati Konoma border da leiriba Hofera Thirom da Sandorakli masina maram OIRAGA authority ki Maikaidagi miyamna Beli adudagi lapna lainaba masung Mei asi Mapung Fana Muthatri Fawba sing kaba tingjin kre hairi